Lenga ki tuan tuan mi skim tara taret ki beneficiary Lakh ani lising nifu satret ka yankai nipan da Lupa Crore fudra mathoi Lakh humputaret ki Shenpham ngasi Manipur ki Chief Minister Khemchand Yenthokkhre Sakot pa kunai ama oina ba hona bada kanglup masel hunabagi wakhalon thadok nungsi sana na himina si haina thorom madu da Chief Minister Khemchand appeal tawki ngasi Manipur lenga ki Department of Social Welfare na Selaga Palace Compound da leiba City Convention Center da pangthoki ba thorom da lenga ki tuan bi scheme gi khudong saba sing beneficiary sing da Yenthokkhre bani thorom madu da Manipur lenga ki Deputy Chief Minister Losi Dekho Home Minister Govindas Konthokjam Art and Culture gi Minister Khuraijam Loken MLA Singh Chief Secretary Dr. Punit Kumar Goyal Social Welfare Department ki Commissioner Haubam Rosita amadi Department ki Official kya susar gyake Integrated Monthly Pension Processing System Hogdokpa yauna pangthokiba thoram maduda Chief Minister Khemchand phongdokibada Manipur tholi ba sahi ahum helaba irang asina khundaminari ba kanglo purup masel sangna ba yadaba lamdam ama oihalle irang asida awaba tarba miyam gi damak khalaga Prime Minister Narendra Modi ga unaduna sahi ani panduna leiramba tongan me scheme gi Shenpham kya kaithona ba angam thakta honaki afaba amadi sakotpa khunai ama ohena ba honabada bipum khudimak subanom gi hainabi thamgadabani maduta da lamdam asi mangjil thaba ngamgani Manipur khundaminari ba kanglo masel gi marakta amada Narga Labagi Mahut Nungsi Sanana Himina Bapu na Honaminasi Haina Mahana appeal tauki. IDB sing ki the scheme sing Chipuna Hanga Honabada Bakor Mobramato Henba Ama Kaithomasi and Tuisi Masi I Kitan Worsu Prasasi Gawa Milagani Highway no I believe Tausi Aduna Apaba Sakatpa Levakama Oilpa Ivasi Sunagi Santi Lebaleva Subunam Nomakan Maleva Amo Ibata Kang Masin Maraka Unkataraga Amana Amagi Pataba Amana Amagi Singana Koraga Manipur Sakat Payarway Adana Manipur Leminariba Toa Kang Sisi Equi Puna Manipuri Hanakan Kanaraganda Equi Tung Oiba Apaba Manipura Seminasi